Sigi paling saya lenggang mak terapa. Yau ni. Cile sabi ke jika yang hampir musuh. Mengarang di cak krim ni kau. Oh, hendak kita han bayau punya buka. Lapu je juga paham. Ah. Mayam dekar hai dia ro ichi nak kerja kau lalu ayam tetap lagi ichi senang gitu. Ah. Kau imajin kasih teknologi apa nungai deh. Horan puna baze japo bagi semdo orage ai gi kompa thung si bes ha po puge ai di meyam pure go sikata gi ai le jago ai si thuke si manunda ma ha pe si manunda ju sawe thange ha ko ma lo kompa si lom di dai mi ja lom me adu bai bi yo ya thumba ma ha page Mayam aku cakup bosan na napa tayari ID pocai hapcan ba hau kan tu rini hau rini apple thara ma pe algo jus sama apa ni jus tu nak tak apa ma ha pe ha pa hai jadre da ini kemana ko hai ko ni blesi nang ko ai isa na pina ma ro na ma ngai ngamdre wat dia cakap tu di pocai hap tu thama jen tu ni ya re ka anak kemana Samlum me poti am de am me Arum bangaka kata ni ai le jaba kara adu ini yang juga mampu deh ngom duri ko kan jam tu ye ini juga mampu deh na hadi ini juga mampu deh na ya le de ko me am ai kara si le re Jadi silaje set pergi ke noni ye pura mai full hoita re hakjang full hoina uba minje leite na freeze to yeng adu uradi mayam chamana dro padi ya na baloi na magtaw ba hay bai leke desi sipim desi koi ujik chako bugi thokle e mayam chako ba mala ba se mama ga blessing ga asum da kakao jula e kakao ga samina dui ne saga to wala anjira ngai khalam ne mai wa mau pasan gi ye koi objek yo re akhoi ni ka na naksara la endaki mam andak ki kai mamang ga ne mamang na sonia ai dan nakpala ai khol na karina ai dan nakpala ai je khara ka ru tu ngai ba lai sa mi isagi leiraju farak tadna tongdaba lei siladi isagi leitraju ko ada khara laibak che natte noi me amgi asuyam leiribu che sidai da entry to bam leire khoi entry am ta toru ge sidai da angang jing loina mak ki yongna ko gi photo kapna dana ko tana sondana entry to bam gi leire
ꯑꯩ ꯏꯗꯤ ꯇꯧꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯁꯦ ꯑꯉꯥꯡꯁꯤꯡ ꯃꯃꯥꯡꯗ ꯌꯦꯡꯉꯣ ꯑꯩ ꯏꯆꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯦ ꯁꯤꯗ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦꯁꯦ ꯃꯌꯥꯝ ꯆꯪꯉꯦ ꯀꯣꯛꯅꯅꯕꯒꯤ ꯌꯥꯝꯅ ꯐꯖꯅ ꯁꯤꯟꯕꯤꯔꯦ ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯐꯖꯅ ꯀꯦꯊꯔ ꯂꯩꯔꯝꯃꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯁꯤꯟꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩꯒ ꯁꯦꯠꯇꯅ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯗꯤ ꯂꯣꯏ ꯂꯥꯛꯄꯤꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕꯁꯦ ꯎꯅꯔꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯅꯨꯡꯁꯤꯅ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯔꯒꯗꯤ ꯑꯐ ꯅꯨꯡꯉꯥꯏ ꯑꯋꯥ ꯑꯅꯥꯗꯨ ꯁꯤꯌꯔ ꯇꯧꯅꯔꯒꯗꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯀꯟꯅ ꯆꯦꯟꯅ ꯊꯥꯖꯕꯗꯨꯒꯤ ꯃꯈꯥꯗ ꯃꯩꯇꯩ ꯌꯨꯝꯐꯝ ꯆꯩꯊꯤꯔꯤꯕ ꯇ꯭ꯔꯁꯁꯤꯅ ꯄꯤꯛꯂꯕ ꯈꯣꯡ ꯃꯆꯥ ꯑꯃꯇꯪ ꯊꯥꯡꯅꯅꯕ ꯂꯥꯟꯅꯖꯕꯅꯤ ꯃꯁꯤꯗ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯌꯥꯏꯐ ꯃꯥꯡꯒꯣꯜꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ 1,25,000 ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯖꯔꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ 81 ꯌꯨꯝꯕꯤꯁ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇ ꯑꯍꯧꯕ ꯈꯨꯔꯥ ꯑꯃꯇꯪ ꯃꯌꯥꯝ ꯄꯤꯕꯤꯅꯅꯕ ꯊꯥꯒꯠꯆꯔꯤ ꯃꯩꯇꯩ ꯌꯨꯝꯐꯝ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠ ꯑꯁꯦ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ ꯍꯥꯏꯗꯅ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯅꯥꯒꯥꯂꯦꯟ ꯃꯦꯘꯥꯂय ꯑꯗꯨꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯗꯒꯤ ꯃꯌꯥꯟꯃꯥꯔ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯃꯩꯇꯩ ꯌꯨꯝꯐꯝ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠꯀꯤ ꯑꯩ ꯄꯔꯁꯅꯦꯜ ꯁꯣꯝꯗ ꯐꯣꯇꯣ ꯁꯦꯁꯟꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯍꯣꯠꯅꯐꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯆꯥꯛ ꯇꯧꯒꯠꯂꯦ ꯁꯤꯗ ꯑꯃ ꯁꯣꯝꯗꯅ ꯀꯟꯅ ꯏꯔꯣꯜꯂꯤ ꯉꯥꯁꯤ ꯐꯖꯔꯦ ꯃꯁꯛ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕ ꯖꯣꯟ ꯅꯧꯕ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯄꯤꯔꯒ ꯁꯣꯝꯗꯅ ꯑꯇꯥꯎꯕ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ TMCCꯒꯤ ꯑꯦꯅꯤ ꯀꯣꯔ ꯃꯦꯝꯕꯔ ꯑꯃꯅ hay câu mà khút lam tôi rạc
ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯉꯁꯤ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯌꯥꯝꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯄꯤꯕꯤꯔꯛꯄ ꯏꯃꯥꯅꯦ ꯑꯗꯨ ꯉꯁꯤ ꯗꯦꯜꯂꯤꯗ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯅꯣꯡꯃ ꯏꯃꯥ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯗꯣꯏꯅꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯍꯟꯗ꯭ꯔꯤꯉꯩꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯉꯁꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯅꯔꯁꯦ ꯃꯌꯥꯝ ꯈꯨꯕꯥꯛ ꯑꯝꯇ ꯈꯨꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯔꯖꯨꯟ ꯑꯦꯋꯥꯔꯗꯤ ꯑꯅꯤꯃꯛ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯈ꯭ꯋꯥꯏ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠꯀꯤꯗꯃꯛꯇ ꯈꯨꯕꯥꯛ ꯑꯝꯇ ꯈꯨꯕꯤꯌꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯃꯥꯒꯤ ꯏꯟꯆꯥꯔꯖꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯋꯥꯔꯛ ꯇꯧꯔꯀꯥꯟꯗ ꯇꯧꯕꯤꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯄ꯭ꯔꯦꯝꯖꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯤꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯎꯕ ꯁꯣꯝꯗ ꯂꯩꯔꯦ ꯐꯥꯏꯅꯥꯟꯁꯀꯤ ꯑꯦꯅꯤ ꯄꯩꯁꯥ ꯑꯋꯥꯠꯄꯁꯤ ꯃꯥꯒꯤ ꯃꯉꯣꯟꯗꯒꯤ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯒ ꯋꯥꯠꯇꯕꯁꯤꯁꯨ ꯃꯥꯅ ꯍꯦꯛ ꯗ꯭ꯌꯨ ꯇꯥꯕ ꯈꯣꯠꯄꯁꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯗꯨꯝ ꯃꯊꯥꯗ ꯁꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯍꯧꯒꯠꯂꯣ ꯍꯧꯒꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅꯦ ꯀꯔꯤ ꯋꯥꯠꯂꯦ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯆꯦꯁꯤꯡ ꯃꯌꯥꯝꯁꯦ ꯈꯔ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯏꯆꯦꯅ ꯈꯔ ꯀꯣꯏꯔꯥꯎ ꯂꯥꯎꯔ ꯑꯩ ꯑꯝꯇ ꯇꯥꯟꯅꯒꯦ ꯏꯆꯦꯁꯦ ꯅꯝꯒꯦ ꯇꯧꯅꯤ ꯍꯧꯒꯠꯂꯒ ꯆꯧꯀꯤꯁꯦ ꯂꯧꯊꯣꯛꯑꯒ ꯁꯤꯗ ꯆꯥꯅꯅꯕ ꯇꯧꯁꯦꯕ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ ꯑꯃꯁꯨ ꯊꯦꯡꯅꯖꯔꯦ ꯏꯆꯦ ꯑꯣꯏꯅ ꯀꯧꯔꯒꯦ ꯑꯗꯨ ꯏꯆꯦꯒꯁꯨ ꯉꯁꯤ ꯊꯦꯡꯅꯖꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯏꯆꯦꯁꯦ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯕꯤꯕꯅꯣ ꯃꯍꯥꯔꯤꯕꯥꯛꯇ ꯂꯩꯌꯦꯕ ꯑꯁꯦꯡꯕꯗꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥꯒꯤ ꯑꯗꯣ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯎꯅꯕꯒꯤꯅꯦ ꯑꯥꯔꯃꯤ ꯀꯦꯝꯄꯁꯀꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯌꯥꯝ ꯀꯜꯂꯤ ꯑꯗꯒꯤ ꯃꯊꯛꯇ ꯑꯩꯅ ꯈꯪꯗꯕ ꯑꯩꯅ ꯈꯪꯕꯗ ꯑꯣ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯁꯤ ꯆꯥꯛꯀꯧꯕꯁꯤ ꯏꯔꯣꯝꯕꯁꯤꯅ ꯑꯗꯨꯝ ꯌꯥꯔꯗꯣꯏꯔꯣ masakti fajri Jelek sabi ke jika yang hampir muncul mengarang di cak-cak krim ni kau Mi sun mamang tang bacak tuk na giduram ni ko. Horen hogat pati puglong jam mana hogala kani dana chahur roe. Oh. Asun dadi tangkai sa loram ni chawa. Yang hao eh, singju kuah hao. Aduh, atai di nga di kamai to wa? Nga chadri ba? Eh, chakau bagi koi maru iba mathen chadri. Aduh, umta saro hana. Hao eh, thum kar kar chap chare. Chare, ai gini ya, ai di ka chap, jai kita chap, normal ni.
इचन की बुयारदी यार से अतः ये हमारे नमुक साउंड रखते न को सोंदा महंगे क्या नोजे का माइतो वो गाजे हावे तुम मोरोक चप चारे चिंजंग महब से कमाई तो गे थुम मोरक तब चारे ओ मोरक साया हाइदी nga chak si di kitang morok pa mami jiawe ko oh handak ki dina han be yaw ne bo ko lapu je ju am pa me Huwag ka pagkaya, bro. na akhoi nupi jing pijagraba matungda ningol jing pijagraba matungda volunteer mayam haitare lemo wa nupa jingna koi queue da leire hoje YouTube ki family jo koi thengnare ateda ina nga post on ge dong ne yauni ning hay câu mana khut lam tôi rag lava matam wishnu yadava imit sina khongjil ta lava thaja se warong javatani ahin chupada
नुशीलको जवानी नीमोल चाकोबा नीमोल चाकोबा नीमोल चाकोबा नीमोल hay câu ba mana khudlam toira lava matam ning sing hay câu ba mana khudlam toira lava matam wishu yadrava imit sina khongjil taplava thaja se waro javatani ahim chupado kumon mana la pakhuding mabung mapo oi basina kumon mana la pakhuding mabung mapo oi basina nushilako banmi nushilako jawani नीमोल चाकोबा नीमोल चाकोबा नीमोल चाकोबा नीमोल चाकोबा ning sing hay câu ba mana khudlam toira lava matam Sige pa rin sa ilang kama sa drama. ning sing hay câu ba mana khudlam toira lava matam wishu yadra